Mayambu Hanmukta, Kanglay review Tarabok Cherry. See Mayam with the Mug Pudu Luxury movie singing Mummingna Hellboy. Movie see I am Davida 5.2 Funky. Movie Sigi Hope de Quina, Scotland Hadibulamasi Uva Fungly. Sahina 1944 Yamatamni, Matamasi Second World War Yam the Kanatoriba Matamadu Werami. Matamasidani, US Amasung Germany Marakta, Lan Yam Kanasong Kibadu. Nazigangu leader Hitler Lan si my pak the Bayadi Haraduna Mahana, Maki Mikrada, Togdan Krasinarami, me sing a dudi, Grigori Amasung Mahaki Temni, Mahomasida Quina, Misak Ani Amasu Uwafangli, Makoi experiment Amatorami, Makoina, Pambay Amasizina Duna, Atopa Sangsagi Tong Hangna Bahona Mani, Masi Makoina, Chahi Manga Chupna, Wala Zarakiba Tabak Amasu Werami. Makoina topa sangsaraki army abu puduna lakpa pambani karigumba masigi army si lerabadi Hitler gi mayokta leibak amatana lepangam loi habasi makoi gi thazaba adu oirami aduga army adubu uruba matamda mipum khudimakna kiduna lan phaba torokloi haiduna khanjabani makoina experiment adu horki experiment adu tawda electricity yamna changki asum tawduna black hole manba portal ama thorakhi Portal adugi manungda yengbadadi atopa sangsara ama urami. Tanjadura US Army kaya dusu kananabu pau pibno khangdi mafam aduda thomjelakhi. Makoina experiment adu mai paktanabagidamag mafam aduda grenade langsilakhi. Asum tawduna makoi masen angakpa phangna lanthengnarami. Makoi masen lanthengnaba adugi tanja aduda portal adudi adumak hangduna lerami. Mafam adula leiriba American Army amana portal aduda grenade ama langsilami grenade adu pokaibada portal adu adubak khumjin kirami portal adu dagi tholakhiba chingchinbagi sakti asi ka hena yamna kanna chingchilami maram aduna Grigori su portal adumaktada adumak sinsinduna portal manungda pusinki aduga portal adusu pura mutkhi thaudok adudagi Grigori gi marup sing ani dusu mafam adudagi Hottana chain kirami. Mapamasida Koina, Army single winner, Professor Amagasu Uva Fangli, Mahagasi, History Amasung, Geology the Ka Hena Haitoi Sing Tweraba, Misak Ama Werami, Mapamaduda, Army Commander Aduna, Professor Hari, Atopa Sangsargi Tongasi, Matam Ka Hena Hang Laduna Lerure, Maramaduna Masi Ekoigi, Sangsar Akaiba Kalimta Leru Debra. Tanjaduda, Mahaki Matungda, Kaliguma movement Kara, Toba Tinarami. Makoina Quang Yangbada Yong Manba Angang Machugi, creature Makochen Chienduna Leba do Makoina Tinarami, creature Adugi, Makutsi, Masadagi, Ka Hena Chaurami, Masaga Chanaram de, Professor Adusu, Piva Madu Urubada, Yam Nangaglami, Mahanadi, Masigi creature asi, Ikogi Sangsada Ginati Habasi, Adumakanki Aduga, Masi, Sunatagi, Angang Machani Habisu Kangbangam Angang de Mitai Piraga Timbagum. Professor na creature adubu chocolate piraduna creature adubu themlami aduga mahana macha sakna yoke haina khanki army single wenana creature aduga photo kapminaki aduga makoina creature adugi maming asi Norok tagi lakpa nupa machani haraduna Hellboy haina thonki madugi matung chahi humpugi matungda wari asi koina Grigori gi marubani aduga makoi gi timgal wenana Mafam amada lakpa asi ui. Makoi asi chahi humpugi mamangda chenkhiba kanggu aduni. Makoina Grigori bu makoi gi sangsara aduda amuk hanna purakpa pamkhibani. Mafam aduda circle kaya lerami. Makoi anina makoi ga langminariba misak adubu hatlami. Misak adudagi tarakpa ikheng sing adu circle aduda tasinki. Ikheng sing adudagi Grigori gi atopa sangsara adudagi amuk aikoi gi sangsara sida halakhi. Atopa sangsara adudadi matamasi thoidokna leite maramaduna Grigori su nahaoina dumak halakhi sin asi se sawraktuna aikoina professor bu uba phangi ma khaujikti yam hanure aduga mahagasi yamna kanna sunarami mahakpu doctor singna hospital da dumak leibiro adomna hingnabada tha ani mukha ngaire harami adubu professor na aidi yumda thabak yamna lehawi aduga isa nupa adu aigi darka yamna legeni hairatuna mahak mayumda halakhi macha nupa hariba si Hellboy buni sinnamadana aikoina John bu uba phangi mahak su sengna habada thijinti samani
ꯐꯥꯒꯤ ꯇꯧꯕꯅꯤ ꯃꯍꯥꯛꯁꯨ ꯑꯇꯣꯞꯄ ꯁꯪꯁꯥꯔꯗꯒꯤ ꯂꯥꯛꯄ ꯃꯤꯁꯤꯡꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯕ ꯃꯤꯁꯛ ꯑꯃꯅꯤ ꯄ꯭ꯔꯣꯐꯦꯁꯔꯅ ꯃꯍꯥꯛꯄꯨ ꯀꯧꯔꯝꯃꯤ ꯄ꯭ꯔꯣꯐꯦꯁꯔꯅ ꯖꯣꯟꯕꯨ ꯉꯥ ꯃꯔꯛ ꯁꯥ ꯃꯔꯛ ꯃꯤ ꯃꯔꯛ ꯃꯥꯟꯕ ꯀ꯭ꯔꯤꯌꯦꯆꯔ ꯑꯃꯒ ꯎꯅꯍꯜꯂꯤ ꯃꯍꯥꯛ ꯑꯁꯤ ꯑꯣꯔꯦꯀꯜ ꯍꯥꯏꯅ ꯀꯧꯏ ꯃꯍꯥꯛ ꯑꯁꯤ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯄꯥꯕ ꯑꯃꯁꯨꯡ ꯐ꯭ꯌꯨꯆꯔ ꯈꯪꯕ ꯉꯝꯕ ꯖꯤꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯅ ꯑꯃꯨꯛꯇꯗ ꯂꯥꯏꯔꯤꯛ ꯃꯔꯤꯒ ꯑꯁꯤ ꯍꯦꯛꯇ ꯄꯥꯊꯣꯛꯄ ꯉꯝꯃꯤ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯅꯣꯡꯃ ꯕꯦꯁꯃꯦꯟꯗ ꯊꯦꯡꯅꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯄ꯭ꯔꯣꯐꯦꯁꯔꯅ ꯖꯣꯟꯕꯨ ꯂꯣꯀꯔ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯀꯤ ꯑꯦꯖꯦꯟ ꯑꯃꯒ ꯆꯠꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏꯅ ꯆꯪꯂꯛꯄꯗ ꯃꯐꯝ ꯑꯗꯨꯗ ꯍꯦꯜꯕꯣꯏꯒ ꯊꯦꯡꯅꯈꯤ ꯍꯦꯜꯕꯣꯏꯁꯨ ꯑꯔꯣꯏꯕꯤꯗ ꯕꯦꯟꯆ ꯄ꯭ꯔꯦꯁꯀ ꯏꯟꯊꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯤ ꯅꯨꯄꯤꯅ ꯌꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯌꯣꯠꯀ ꯁꯥꯟꯅꯗꯨꯅ ꯂꯩꯕꯅꯤ ꯍꯦꯜꯕꯣꯏ ꯑꯁꯤ ꯆꯍꯤ 60 ꯁꯨꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯕꯣꯗꯤ ꯑꯁꯤ ꯃꯤꯁꯇꯔ ꯑꯣꯂꯤꯝꯄꯤꯌꯥ ꯊꯣꯛꯄ ꯌꯥꯕꯒꯤ ꯁꯕꯥꯟ ꯑꯣꯏꯔꯝꯃꯤ ꯍꯦꯜꯕꯣꯏꯅ ꯑꯦꯖꯦꯟ ꯑꯗꯨꯗ ꯃꯁꯤꯒꯤ ꯅꯅꯥꯎ ꯃꯆꯥ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯗ ꯑꯦꯖꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯁꯨ ꯄ꯭ꯔꯣꯐꯦꯁꯔꯒꯨꯝꯕ ꯊꯤꯖꯤꯟꯇꯤꯁ ꯑꯃ ꯑꯣꯏꯕꯅꯤ ꯃꯌꯥꯝ ꯐꯥꯒꯤ ꯈꯒ ꯌꯥꯎꯔꯛꯀꯦ ꯃꯌꯥꯝ ꯁꯤꯒꯗꯕ ꯄꯨꯟꯁꯤꯅꯤ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯅꯤ ꯈꯟꯗꯣꯛꯇꯨꯅ ꯅꯣꯛꯄꯤꯌꯨ ꯑꯗꯨꯕꯨ ꯕꯦꯠ ꯀꯃꯦꯟ ꯄꯤꯒꯗꯕꯒꯤ ꯃꯌꯥ ꯀꯥꯗꯨꯅ ꯂꯩꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯗꯣꯏꯅꯤ ꯕꯦꯠ ꯀꯃꯦꯟ ꯄꯤꯅꯤꯡꯂꯒ ꯄꯤꯌꯨ ꯄꯤꯅꯤꯡꯗ꯭ꯔꯒ ꯇꯣꯛꯎ ꯀꯃꯦꯟ ꯀꯛꯊꯠꯂꯒ ꯂꯣꯏꯔꯦ ꯃꯌꯥꯝꯗ ꯎꯁꯨ ꯎꯔꯣꯏꯗꯕꯗꯨꯕꯨ ꯐꯥꯒꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯋꯥꯔꯤꯗ ꯑꯃꯨꯛ ꯂꯥꯛꯂꯒꯦ ꯑꯦꯖꯦꯟ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯍꯦꯜꯕꯣꯏꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯏꯊꯟꯇ ꯊꯕꯛ ꯇꯧꯕ ꯃꯤꯁꯛꯅꯤ ꯑꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯑꯦꯖꯦꯟ ꯑꯗꯨꯅ ꯖꯣꯟꯗ ꯄ꯭ꯔꯣꯐꯦꯁꯔꯅ ꯄꯤꯔꯛꯈꯤꯕ ꯆꯣꯀ꯭ꯂꯦꯠ ꯑꯗꯨ ꯄꯤꯅꯕ ꯍꯥꯏꯔꯝꯃꯤ ꯆꯣꯀ꯭ꯂꯦꯠ ꯑꯗꯨ ꯃꯄꯥꯁꯪꯅ ꯌꯣꯛꯆꯔꯛꯈꯤꯕ ꯄ꯭ꯔꯣꯐꯦꯁꯔꯅ ꯍꯦꯜꯕꯣꯏꯗ ꯑꯗꯨꯃꯛ ꯄꯤꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯆꯣꯀ꯭ꯂꯦꯠ ꯑꯗꯨ ꯎꯔꯨꯕꯗ ꯍꯦꯜꯕꯣꯏ ꯒ꯭ꯌꯥꯟ ꯂꯥꯛꯈꯤ ꯃꯗꯨꯗꯒꯤ ꯖꯣꯟ ꯑꯁꯤ ꯃꯄꯥꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯈꯤ ꯄ꯭ꯔꯣꯐꯦꯁꯔꯅ ꯃꯍꯥꯛ ꯁꯤꯈ꯭ꯔꯕꯗꯤ ꯍꯦꯜꯕꯣꯏ ꯑꯁꯤ ꯅꯥꯏꯇꯣꯝ ꯇꯥꯍꯧꯔꯒꯅꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯇꯤ ꯇꯥꯏꯕꯪ ꯃꯤꯁꯨ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯁꯦꯟꯅꯅꯕ ꯖꯣꯟꯕꯨ ꯊꯥꯔꯛꯈꯤꯕꯅꯤ ꯆꯣꯀ꯭ꯂꯦꯠ ꯑꯗꯨ ꯎꯔꯨꯕꯗ ꯍꯦꯜꯕꯣꯏꯅ ꯃꯍꯥꯛꯀꯤ ꯑꯦꯖꯦꯟ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯕꯕꯥ ꯍꯜꯂꯛꯈ꯭ꯔꯕ꯭ꯔꯥ ꯑꯦꯖꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯍꯜꯂꯛꯑꯦ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯂꯩ ꯇꯟꯖꯥ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯂꯥꯔꯝ ꯈꯣꯡꯂꯛꯈꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏꯁꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯗꯨꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯃꯗ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯒꯤ ꯔꯤꯁꯔꯆ ꯁꯦꯟꯇꯔ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯅꯤꯌꯣꯝ ꯀꯥꯏꯕ ꯊꯕꯛ ꯍꯥꯏꯕꯗꯤ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯊꯕꯛ ꯑꯃ ꯊꯦꯡꯅꯔꯕꯗꯤ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯊꯤꯖꯤꯟꯕ ꯑꯗꯨꯝ ꯆꯠꯂꯝꯃꯤ ꯃꯈꯣꯏꯅ ꯊꯤꯖꯤꯜꯂꯕꯁꯤ ꯑꯅꯝꯕꯅ ꯑꯇꯣꯞꯄ ꯁꯪꯁꯥꯔꯗꯒꯤ ꯂꯥꯛꯄ ꯀ꯭ꯔꯤꯌꯦꯆꯔꯁꯤꯡꯒꯤ ꯃꯇꯥꯡꯗꯅ ꯑꯅꯝꯕ ꯑꯣꯏꯔꯝꯃꯤ ꯃꯈꯣꯏꯅ ꯂꯥꯛꯈꯤꯕ ꯃꯐꯝ ꯑꯁꯤ ꯃ꯭ꯌꯨꯖꯤꯌꯝ ꯑꯃꯗꯅꯤ ꯃ꯭ꯌꯨꯖꯤꯌꯝ ꯑꯗꯨꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯤꯁꯇꯦꯝ ꯑꯗꯨꯅ ꯀ꯭ꯔꯤꯌꯦꯆꯔ ꯑꯗꯨꯕꯨ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯁꯨꯡ ꯄꯨꯂꯤꯁꯁꯤꯡꯕꯨ ꯀ꯭ꯔꯤꯌꯦꯆꯔ ꯑꯗꯨꯅ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒ ꯍꯥꯠꯈꯤ ꯃꯐꯝ ꯑꯗꯨꯗ ꯍꯦꯜꯕꯣꯏ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯗꯨ ꯂꯥꯛꯈꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯑꯣꯔꯦꯀꯜꯁꯨ ꯌꯥꯎꯔꯝꯃꯤ ꯑꯣꯔꯦꯀꯜꯅ ꯍꯥꯏꯔꯛꯏ ꯀ꯭ꯔꯤꯌꯦꯆꯔ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯂꯩꯔꯤ ꯃꯗꯨꯗꯒꯤꯗꯤ ꯍꯦꯜꯕꯣꯏꯅ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯨ ꯑꯗꯨꯒ ꯑꯩꯅ ꯀ꯭ꯔꯤꯌꯦꯆꯔ ꯑꯗꯨ ꯊꯤꯔꯗꯨꯅ ꯅꯩꯔꯨꯒ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯈꯤ ꯍꯦꯜꯕꯣꯏꯅ ꯃꯅꯨꯡꯗ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯀ꯭ꯔꯤꯌꯦꯆꯔ ꯑꯗꯨꯒ ꯊꯦꯡꯅꯈꯤ ꯀ꯭ꯔꯤꯌꯦꯆꯔ ꯑꯗꯨꯗꯤ ꯆꯨꯝꯗꯧꯅ ꯃꯀꯣꯛ ꯄꯥꯜꯂꯤ ꯑꯗꯨꯒ ꯑꯣꯛꯁꯨ ꯃꯥꯜꯂꯤ ꯃꯈꯣꯏ ꯑꯅꯤ ꯐꯥꯏꯠ ꯇꯧꯒꯦ ꯇꯧꯕ ꯃꯇꯝꯗ ꯍꯦꯜꯕꯣꯏꯅ ꯅꯣꯡꯃꯩꯅ ꯑꯃꯨꯛꯇꯪ ꯀꯥꯞꯄꯗ ꯀ꯭ꯔꯤꯌꯦꯆꯔ ꯑꯗꯨ ꯄꯥꯏꯊꯣꯛꯇꯨꯅ ꯁꯜꯂꯒ ꯇꯥꯈꯤ ꯑꯣꯔꯦꯀꯜꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯀ꯭ꯔꯤꯌꯦꯆꯔ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯂꯥꯏꯔꯤꯛ ꯑꯃꯗ ꯊꯦꯡꯅꯈ꯭ꯔꯦ ꯃꯁꯤ ꯍꯦꯛ ꯁꯤꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯤꯡꯒꯠꯄ ꯉꯝꯃꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯛ ꯇꯥꯔꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯍꯤꯡꯒꯠꯂꯛꯄꯗ ꯃꯍꯥꯛ ꯑꯁꯤ ꯑꯅꯤ ꯊꯣꯛꯇꯨꯅ ꯂꯥꯛꯏ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯁꯤꯔꯕꯁꯨ ꯑꯗꯨꯃꯛ ꯗꯕꯜ ꯑꯣꯏꯔꯦ ꯃꯔꯝ ꯑꯗꯨꯗꯒꯤꯗꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯦꯜꯕꯣꯏꯒꯤ ꯇꯨꯡꯗꯒꯤ ꯀ꯭ꯔꯤꯌꯦꯆꯔ ꯑꯗꯨꯅ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯈꯤ ꯁꯤꯟ ꯑꯁꯤꯗ ꯌꯥꯝꯅ ꯄꯣꯁ ꯇꯥꯕ ꯐꯥꯏꯠ ꯑꯃ ꯐꯤꯂꯝ ꯑꯗꯨꯗ ꯎꯕ ꯐꯪꯉꯤ ꯀ꯭ꯔꯤꯌꯦꯆꯔ ꯑꯗꯨꯅ ꯆꯣꯡꯗꯨꯅ ꯍꯦꯜꯕꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯍꯦꯜꯕꯣꯏꯅ ꯀ꯭ꯔꯤꯌꯦꯆꯔ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯀ꯭ꯔꯤꯌꯦꯆꯔ ꯑꯗꯨꯒꯤ ꯊꯣꯞꯀ ꯂꯣꯏꯅ ꯆꯥꯏꯈꯤ ꯕ꯭ꯔꯦꯟ ꯑꯗꯨ ꯁꯤꯔꯕꯅꯤꯅ ꯑꯃꯨꯛ ꯍꯤꯡꯒꯠꯄ ꯉꯝꯗ꯭ꯔꯦ ꯑꯣꯔꯦꯀꯜꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯤꯖꯤꯟꯕꯗ ꯒꯤꯒꯣꯔꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯒꯣꯗ ꯑꯣꯐ ꯏꯚꯤꯜ ꯍꯥꯏꯕꯁꯤ ꯁꯥꯐꯣꯡꯍꯟꯕ ꯑꯗꯨꯅꯤ ꯑꯗꯨꯒ ꯍꯦꯜꯕꯣꯏꯅ ꯍꯥꯠꯈꯤꯕ ꯀ꯭ꯔꯤꯌꯦꯆꯔ ꯑꯗꯨꯁꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯊꯥꯗꯣꯔꯛꯄ ꯖꯤꯕ ꯑꯣꯏꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕꯗ ꯄ꯭ꯔꯣꯐꯦꯁꯔꯁꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯄ꯭ꯔꯣꯐꯦꯁꯔꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯣꯔꯦꯀꯜꯅ ꯄ꯭ꯔꯣꯐꯦꯁꯔꯕꯨ ꯄꯥꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯀꯟꯗꯤꯁꯟ ꯑꯁꯤ ꯐꯤꯜ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯣꯔꯦꯀꯜꯅ ꯄ꯭ꯔꯣꯐꯦꯁꯔꯒꯤ ꯃꯦꯗꯤꯀꯦꯜ ꯀꯟꯗꯤꯁꯟ ꯑꯗꯨ ꯈꯪꯕ ꯉꯝꯈꯤ ꯑꯗꯨꯒ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨ ꯄꯪꯀꯨꯏ ꯀꯨꯏꯔꯣꯏ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯁꯤꯟ ꯑꯃꯗꯅ ꯍꯦꯜꯕꯣꯏ ꯑꯁꯤ ꯑꯦꯁꯥꯏꯂꯝ ꯑꯃꯗ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯤꯁ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ ꯂꯤꯁ ꯑꯁꯤ ꯃꯩ ꯄꯨꯊꯣꯛꯄ ꯉꯝꯕꯒꯤ ꯁꯛꯇꯤꯗꯤ ꯄꯥꯏꯔꯝꯃꯤ ꯃꯍꯥꯛꯅ ꯁꯛꯇꯤ ꯑꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗꯤ ꯉꯝꯖꯔꯝꯗꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯃꯁꯥꯒꯤ ꯁꯛꯇꯤ ꯑꯁꯤ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯕ ꯉꯝꯖꯗꯦ ꯍꯥꯏꯕꯅꯤ
samna harabada exam da like phajana paraga salabasu question paper ubada tarang chatpa kumbani list na mahaki shakti asina mahaki nungsi chanaraba kayabu sohon khibani maram aduna mahakpu mental asylum asida thamkhibani hellboy ni list bu makhoi gelwena na chatsi haina harami nangumba mi sing asi aikoina darkar oi haiduna su haiki list na hari aina mafam asida leidi lening de adubu miyam single minarabadi aingondagi makhoida khudong thiba kaya nangani aingondagi tholakpa mai asina control tawba ngamdrabadi aigi manakta leiba mara leijadraba kaya asi loina sigani maram aduna professor amasung john laktuna hellboy bu mafam adudagi puduna chakhi aduga fight tawbada sokhibagi mahakpu lab amada yenglami makhoina hellboy bu check tawba matamda creature aduga fight tawbada hellboy gi makutta khitang sokhi asokpa aduda creature adugi ek ama yaurami haibadi marum ama yaurami creature aduna kanagumba amada hekta chikpada khotpada mahakna mahaki marum asi misak aduda hapchilami creature aduna jiba tai singsibu magi white ki type tani khalibase creature sing adugi weakness amadi lei madudi mangal amasung masani karigumba creature aduna marum koke harabadi amamba amasung chochot lawa mafamda kokani madudagi di hellboy gi gyan asi lakhi mahana creature adubu tunnel da hatkibani mafum aduda ingsu ingi mamsumami aduga isingsu marang kaina lei habsi khangki tunnel dugi makhada soer amasu lei professor na hari adu oragadi na khoi hayeng makchatuna mafum aduda yengsilu aduga leram creature bu wagera marum bu wagera loina thugayu harami makoina mafum aduda leramba yai haiduna hellboy amsum haki team mafum aduda lakhi makoina mafam aduda creature adugi marum mayam leramgani haina khalami mafam adugi mathak thangba sarukta makoina thijinbada creature adugi kudam changdam amata phangde madudagi di oracle aduna isingda sor homba ngambanina mahana makhada leiriba ising aduda laten macha ama pairaduna chongtharami mafam aduda oracle na creature adugi marum mayam leiba thingnakhi oracle marum sing adu mahaki patra amada hapchilami tanja aduda oracle da creature aduna attack tawba hawrki oracle su yana creature aduga fight tawraduna isingdagi tholakhi ising adudagi creature ama tholaktuna mafam adula leiriba agent ani bu hatkhi mato adu urubada hellboy mai hau kai shauki madudagi di hellboy na creature adubu tan totpadawna totpa hawrki makhoi ani fight tawduna railway station tamna yorki makhoi ani gi marakta fight tawbasi aroi bida bhimga durjodhonga phunabasi mangai somdana professor gi agent aduga Grigory gi mi amaga lanthengnarami agent aduna Grigory gi mi aduda hanba leitana nomaina kaafchi adubu mi adudi nomaina kala fawba kalimta tawramde mi aduna thang ama pairami mahal agent adubu su hatkhirami hellboy lagladi mahagasi mongta roi khanglatuna masada yawriba ki adu leiraduna mafam aduda sibagi acting tawrami hellboy na su mahagasi siraba malami nupa adubu sire khaladuna makoina mahaki body dubu professor gi research center da porakhi mafam aduda professor na list pusu porakhi professor si yamna singba mini maram aduna mahakna future da list ki kana bala kani haduna mahakpu porakhi bani mafam aduda hellboy su lakhi mahana list bu uruba matam aduda basanta lakhi mahaki thamoida maramdi mahana list bu uruba mikup adudagi nuksiba fawkhibani somdana professor na knifer gi body adu yengbada knifer gi haksang dagi e malik ama fawba taba thingnaramde mahana body adudagi ki ama lawthoklami masina takliba si mahagasi miwai banate atopa sangsar amadagi lakpa misak amani aduga nomaina di harpa ngamlaroi habasi maha khangki masi wasi tamnabgi dama professor mahaki team gi manakta laklami somdana knifer adu gyan taraktuna hawgalakhi mahana masagi parsing adu loina samjillami aduga magi costume adusu sechin ki aduga mahaki khulai sing adu loina na mahana professor gi manakta laklami tanja adu professor su mathanta leiba tanja orami knifer su tapna sum kumtharakhi professor na hari nangdi sumnatagi laithi amani nangi subli paiduna sanariba mapu adudi kadai de lei mahakti aibu unaba laktabra mafam aduda Grigory sufamduna leiba adu aikoin uba fangi Grigory si knifer gi boss ni mahana professor gi asingba mataw adu ubada thagalami aduga hari nangna hellboy bu chawlo yolakli base yana fai nangna
तौरंबा अदुना अखोइना फिबम असि योरप ngamkhibani nangonda future gi sample ama yanghan gi haraduna Grigori na professor gi makokta parami professor na hellboy adugi masi adu sangtong sangladuna leiba adu urami aduga crown amasu ublami crown adu hell gi crown ni aduga sangsar pumbasi maina tumna chaktuna lelami mafam aduda leiriba building dagi yum dagi ate are areba loinamak tumna chaklami madugi matung knifer na professor bu halami ngahaki matung na mafam aduda hellboy lakhi hellboy na professor gi matau adu urubada mathwa yamna nungai jaramde hellboy oinadi sangsara sida professor na tana kanamta leijadabani tanjatuda agent mayam sing adusu loina lakhi aduga professor bu hellboy gi tampakta siduna leiba adu urami mafam aduda hellboy na sie mathingnakhi sie aduda location ama irami location adu phanglaba matung hellboy mahaki team ga loina na location adu tamna chatkhi adubu handakti oracle di yauramdre maramdi mamangi fighter mahak sokhibani tanobi ngamrak samarak oibane mahak healing tawduna lehobani makhoina mafam adu yawbada kana leitraba banglo ama thingdanami mafam aduda hellboy na changlakpada knifer ga mayoknakhi makhoi ani gi marakta fight horakhi hellboy na knifer gi makhuta yawliba thang adu urubada mahak ki thang asina aigi baba bu hatkibani khangba ngamkhi hellboy na mahak ki chawlaba nungthang malaba makut aduna knifer gi mamai aduda yopi thabasi mangai kayara khanjin hanjin thomkhi madugi matung hellboy creature adugi mayumna tasinki mafam aduda creature adugi lekai ama lerami mafam aduda creature sing adugi madum mayam koktun leibasu thengnarami mafam aduda hellboy lakpadagi creature sing adu loinamak active oikhi madudagidi hellboy ga creature sing aduga amamamtang oina phunaba horakhi makoise ama phawba kadaino haira kansida mayam duga thingnabadadi hellboy su araiba thabakti welamde adumaktabu hellboy na makoibu adumak totkhi ama hatprabu ama mu paithorai matawud urubda list masi yararoi khanglagtuna jonda mangonda kupakna thau haiduna haikhi list asi mai thou yakhidabani mahagasi sauba tarabadi mai yamna thoi maram maduna jonbu kupakna thanabagidamukta haikhibani masida aikoina marvel gi tamo asangba hark ki lamsa sajot adubu uba fangni zonbu mafam adudagi chatkhinaba hairami zonsu sen khiduna nung amagi marumda lotkhi zona chen khraba matungda listagi blue machugi mai ama horakhi listagi thorakhiba mai aduna mafam aduda leiriba creature amasung marum sing adu phangna mai thadoktuna hatkhi hellboy di fireproof oibana listagi thorakhiba mai aduna mahakpu amangba amata thohalamde hellboy bu Grigori na fakhi aduga mahana gyan tarakpada mahapu punsinduna leramba thengdarami mahaki mamangda Grigori su lerami mahana topa sangsagi thong hangnabagidamak larik amabu paduna lerambani mafam adu maktada stone table aduda lisu taaduna lerami mafam aduda hellboy gi makut sing adu phajinduna lerami mafam adu maktada nung ama lerami nung adu atopa sangsar amagi thongi su oibani aduga hellboy gi makhut asina masigi ki oibani ngasigi numit asi chandragrahan taba numit adu oirami aduga matam asi kaktadani atopa sangsagi thong asi hangba yabasi Grigori na halei nangi nakhut adu masigi kini aduga nangna masigi thong asi hangu hellboy na Grigori gi wa adu yaramde adubu Grigori na halei nangna liski atmagi damak aina haibasi tawroidra masi haraduna liski atma adu mahana chingchinki Grigori na hare nangna mahagasi amuhana uba pamlabadi thong asigi asom thangba side ta mahakna ngaidun leiri harami nang mahakpu kanbagi damak thong asi hangdaba yararoi harai hellboy su mahaki phajaliba singadu lawthonaba honarami adubu ngamlamde Grigori na hare nangi asengba naming ase nangi so adu da iduna leiribani nangna nangi asengba naming adu haidragadi so ase hamangam loi harami hellboy su yalingda mahaki asengba maming adu hairaktuna so adu hangki hellboy gi masi adu sangtorakhi aduga mahaki makokta hell gi crown su thorakhi hellboy su nung adu gi malakta sangsinduna atopa sangsar gi thong adu hangnaba tawrami tanja aduda nongyai oirami aduga garhan tawba matam adusu chap chaba matam adu oirami hellboy na nung aduda makut thinjaladuna so adu hangki tanja aduda yamna
ꯉꯥꯟꯕ ꯂꯥꯏꯠ ꯕꯤꯝ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯊꯥ ꯇꯝꯅ ꯀꯥꯞꯈꯤ ꯃꯗꯨꯗꯒꯤ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯒꯤ ꯒꯦꯠ ꯍꯥꯡꯈꯤ ꯃꯗꯨꯗꯒꯤ ꯒꯣꯗ ꯑꯣꯐ ꯏꯕꯤꯜꯁꯨ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯅꯥꯟꯊꯣꯔꯛꯈꯤ ꯍꯦꯜꯕꯣꯏꯅ ꯑꯅꯤꯁꯨꯕ ꯁꯣ ꯑꯗꯨ ꯍꯥꯡꯂꯗꯨꯅ ꯒꯣꯗ ꯑꯣꯐ ꯏꯕꯤꯜ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔꯗ ꯄꯨꯔꯛꯀꯦ ꯇꯧꯕꯗ ꯖꯣꯟꯅ ꯍꯦꯜꯕꯣꯏꯕꯨ ꯊꯤꯡꯅꯗꯨꯅ ꯃꯍꯥꯛꯅ ꯂꯤꯛ ꯑꯗꯨ ꯍꯦꯜꯕꯣꯏꯗ ꯂꯪꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯀꯥꯎꯒꯅꯨ ꯑꯗꯨꯒ ꯅꯪꯒꯤ ꯕꯕꯥꯕꯨ ꯅꯤꯡꯁꯤꯡꯉꯨ ꯍꯥꯏꯔꯛꯏ ꯂꯤꯛ ꯑꯗꯨ ꯍꯦꯜꯕꯣꯏꯅ ꯇꯥꯞ ꯑꯣꯛꯄ ꯃꯇꯝꯗ ꯀ꯭ꯔꯣꯁ ꯑꯗꯨ ꯃꯈꯨꯠ ꯑꯗꯨꯗ ꯃꯃꯤ ꯇꯥꯔꯝꯃꯤ ꯀ꯭ꯔꯣꯁ ꯑꯗꯨ ꯎꯔꯨꯕꯗ ꯃꯄꯥꯒꯤ ꯃꯪꯂꯥꯟ ꯃꯄꯥꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯅꯤꯡꯁꯤꯡꯂꯛꯈꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛꯇ ꯆꯣꯡꯈꯠꯂꯛꯈꯤꯕ ꯃꯆꯤ ꯑꯆꯧꯕ ꯑꯅꯤ ꯑꯗꯨ ꯊꯨꯗꯦꯛꯈꯤ ꯃꯆꯤ ꯑꯗꯨ ꯊꯤꯗꯣꯛꯄꯗꯒꯤ ꯒꯦꯠ ꯑꯗꯨ ꯀ꯭ꯂꯣꯖ ꯇꯧꯈꯤ ꯑꯗꯨꯒ ꯃꯆꯤ ꯑꯃꯅ ꯒ꯭ꯔꯤꯒꯣꯔꯤꯒꯤ ꯃꯕꯨꯛ ꯐꯥꯎꯅ ꯊꯤꯟꯈꯤ ꯍꯦꯜꯕꯣꯏꯅ ꯂꯤꯁꯄꯨ ꯄꯥꯡꯈꯠꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯗ ꯒ꯭ꯔꯤꯒꯣꯔꯤ ꯑꯗꯨꯅ ꯁꯤꯔꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯍꯥꯏꯔꯤ ꯌꯦꯡꯉꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯊꯣꯛꯑꯦꯁꯦ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯄꯗꯒꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯀ꯭ꯔꯤꯌꯦꯆꯔ ꯑꯃꯕꯨ ꯊꯣꯛꯍꯜꯂꯛꯂꯕꯅꯤ ꯃꯗꯨꯗꯒꯤ ꯒ꯭ꯔꯤꯒꯣꯔꯤ ꯑꯗꯨꯒꯤ ꯃꯕꯨꯛꯇꯒꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯀ꯭ꯔꯤꯌꯦꯆꯔ ꯑꯃ ꯊꯣꯛꯂꯛꯈꯤ ꯀ꯭ꯔꯤꯌꯦꯆꯔ ꯑꯗꯨꯅ ꯒ꯭ꯔꯤꯒꯣꯔꯤꯒꯤ ꯅꯨꯄꯤ ꯇꯤꯝ ꯃꯦꯝꯕꯔ ꯑꯗꯨ ꯍꯥꯠꯈꯤ ꯃꯊꯪꯗ ꯍꯦꯜꯕꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ ꯃꯍꯥꯛꯅ ꯀ꯭ꯔꯤꯌꯦꯆꯔ ꯑꯗꯨꯒ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯐꯥꯏꯠ ꯇꯧꯔꯝꯃꯤ ꯍꯟꯗꯛꯇꯤ ꯀ꯭ꯔꯤꯌꯦꯆꯔ ꯑꯁꯤꯗꯤ ꯁꯛꯇꯤ ꯌꯥꯝꯅ ꯂꯩꯔꯝꯃꯤ ꯍꯦꯜꯕꯣꯏꯒꯤ ꯃꯈꯨꯠꯇ ꯕꯣꯝ ꯑꯃ ꯄꯥꯏꯔꯗꯨꯅ ꯀ꯭ꯔꯤꯌꯦꯆꯔ ꯑꯗꯨꯅ ꯍꯦꯜꯕꯣꯏꯕꯨ ꯌꯣꯠꯈꯤ ꯕꯣꯝ ꯑꯗꯨ ꯄꯣꯈꯥꯏꯕꯗ ꯀ꯭ꯔꯤꯌꯦꯆꯔ ꯑꯗꯨ ꯃꯇꯠ ꯃꯇꯠ ꯇꯥꯈꯤ ꯍꯦꯜꯕꯣꯏꯁꯨ ꯐꯥꯌꯔ ꯄ꯭ꯔꯨꯞ ꯑꯣꯏꯕꯅ ꯍꯦꯜꯕꯣꯏꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ ꯃꯗꯨꯗꯒꯤꯗꯤ ꯍꯦꯜꯕꯣꯏ ꯂꯤꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯑꯗꯨꯒ ꯂꯤꯁꯄꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯝꯃꯤ ꯂꯤꯁꯅ ꯑꯦꯛꯁꯥꯏꯇꯦꯠ ꯑꯃꯁꯨꯡ ꯑꯦꯡꯒ꯭ꯔꯤ ꯑꯣꯏꯕ ꯃꯇꯝꯗ ꯃꯩ ꯑꯗꯨꯝ ꯊꯣꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯑꯍꯤꯡꯗ ꯂꯤꯁꯀꯤ ꯃꯅꯥꯛꯇ ꯂꯩꯕ ꯉꯝꯕꯁꯤ ꯍꯦꯜꯕꯣꯏ ꯈꯛꯇꯅ ꯑꯣꯏꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯂꯤꯁꯄꯨ ꯄꯥꯡꯈꯠꯂꯗꯨꯅ ꯅꯪꯗꯤ ꯑꯩꯒꯤꯗꯃꯛ ꯇꯝꯂꯝꯂꯕꯅꯤ ꯍꯥꯏꯔꯗꯨꯅ ꯍꯦꯜꯕꯣꯏꯅ ꯍꯥꯏꯖꯔꯝꯃꯤ ꯃꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯣꯟꯁꯤꯟꯅꯈꯤ ꯑꯗꯨꯒ ꯃꯨꯚꯤ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ ꯃꯌꯥꯝ ꯄꯥꯔꯠ 2 ꯉꯥꯏꯕꯤꯔꯝꯃꯨ ꯂꯣꯏꯁꯤꯜꯂꯀꯥꯟꯗ ꯂꯣꯡꯗꯥꯎ ꯑꯃꯇꯪ ꯍꯥꯞꯆꯔꯝꯒꯦ ꯕꯦꯠ ꯀꯃꯦꯟ ꯄꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯣ ꯅꯥꯌꯥ ꯇꯤꯟ ꯂꯣꯏ ꯆꯥꯔꯣ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯀꯤꯞ ꯁꯞꯄꯣꯔटिंग एंड सब्सक्राइबिंग